Manipur Top Channel की वीडियो अमता अपडेट तौजगे ngasi ayuk phong mase phong na February gi tang amada WHO na coronavirus laisat global health emergency ni haina lauthokre anaubo coronavirus ki laisat malem da mipainingai oiba mawong da sandorakhibaga loinena haujik phawbada China da miyoi sani ga tarahum gi punsit longhan khraba amaso atai lising tara romna infection lairaba virus asigi laisat global health emergency ama oide haina World Health Organization WHO na lauthokre Lebak tara nipan gisu confirm tawba case maudraga nipan gi report sing lakhibago loinana WHO gi Director General Tedros Adhanom Ghebreyesus na sagol se numiki numidang atheng bada paumi sing da wa ngang laduna malemda English sing ani ga tara mapan gi NCOV sandorak liba asida lebak punamak sin thongbagi oina mahakna public health emergency lakthok le haina phungdokhe Health emergency lakthok liba si China da virus ki laisat sandorak liba amadi misi mina kya thok liba asigi damak natte toigu masung atai lebak kya da thok liba sing asina maram oiduna ni haina suma na phungdokhe China na coronavirus ki laisat thengna bada tasing nama anaw standard ama hongdok le haina palladuna ma na haiki adudi aikoina khwaidagi nungnang ningai oidi badi singtha ningai oibe health system laitaba amadi laina laisa sing thengna bagi dama matik sana sem sabagi fibam laitaba laibak kya da virus asi thuna sandorakpa yabagi fibam lairi basine WHO na laisat adu malem gi mafam sin thuna sandorakpa yabagi fibam da laitri haina phungdokhiba matamda expert tara mangagi group amana global alert laktokhiba matungda Ghebreyesus na global health emergency asi laktokhiba